Natan khoigi mi leiyandaba yum adudani. Mamanaba makhoi maridu ngasidi pulap pulli. Living room aduda makhoi maridu sofa duda ikoi koina fami. Mayayda thariba table adudasu chips khara, red wine bottle amaga beer can khara amadi haira kharasu plate ta hapduna lei. Rohitu asum phamduna leibadu ngamlakdraduna TV mamangduda hangat hangat chatli. Makhutna mana thabak tu pulli. Aduga makhutna mana chuba meduna mamai dunon tharap tawi. Machindasu mathasa na hairi mamana besing adu tanaba. As, ay shimpalo chatpata lehab. Sida sum lening. Kamay tawduna dubo. Noisu akoy talu koyda amta hinabiyo gadarage. Justin su makhuta beer can adu paina paina khuningna mana khurudanam laga. Masa ko laptawna Rohiti yengi. Adugi matung kendu thangatuna beer du yaw mamathak laga. Mamanaba phamliba ni duda yenglaga tablap na hairaglami. Handak sina hanbo rangani. Rohit na simpal da chatpata likay na ninghaya som tawrisi. Simpal dagi mafam sida laam dayda mahanadro airport ta kapada. Raiden ga Natan gasu hoy haibagom makuktam na nomi. Raiden du mamay falay togduna Rohit da suglap yenglaga. Rohit, kay dawragi minangbo. Aduda hanggadan chapisan na laydo ba? Rohit su chalamba du chaplepi. Aduga Raiden da fatyengi. May thongda expression kari su uta iting-ting na kumlaglami. Ay simpal chatore. Natan su maya da chips sa mahuplaga umsaytong na hairaglami. Adu kay dawrage. Napunsigi simpal da mugthabag chatriba migi type da kayo nang tawraydo. Kakalu koy da nang nathawangi promise to halina tro. First sem hekloy baga simpal gi Kanglei College ki branch do aina tamhaluana. Aduga hujingna mo maray tawrido kay gino. Nangi apamba do tawge tawbiraga. Rohit su makukto fatfat anirak nomlaga. Hoy, ay nabudi ako'y mapalaga promise to hankibani. Ako'y talo koy da. Raiden machin khatuna karim na nanokfe tawraga. Simpal da chaning dre mafam sida dun layning habana trona. Rohito yamna hainingdana mamito mathagto ankhatli. Aduga makhoi ahumgi manakta amuk propap changsalagduna. Justin ginakanda ahangba coach ama layribaduda git phamthai. Table da layriba beer can adu lamna mamito na Raiden da yenglaga. Sida yam layning bay nati khangbro. Ay siya poglakpadagi simpal da dum layrakpani. Aduna atopa mafam amada oina layning bagi tawbani. Nang nakhangdi khangdana ahayapa yam sarakano. Justin su Rohita khuning na khazik illaga nokmi tawna. Is, yare chintiba. Nangi na wong na tawdo koi fasina khangbu chani ko. Nang na khwaidagi pamjaba simpal city da chaning dra haidu da wa dum loirabani. Rohitu Justin da pairap yenglaga. Shut up, you stupid. Asi hairam laga Rohitu beer du makhum hangduna yahum ani ahum good thakchinki. Raiden su Rohit keta phongnaba matawduda nokmi tawraklami. Adu kay maram gino ba? Nang na simpal da sumchat hek chaning drido. I mean, mafam sida kari special oiba pot layrage ba? Rohitu fazana enoy oirabani makhoi mayamgi chungnaba manba matawa aduda. Handakti sugalap tawna konjal kitang wangkhat na hairaglami. Kay numinoy khalise. Ay simpal da sumchat chalo habari na tidana. Sum sigi mafam sida layba hinarakpagi sida chaning da bagi habani. Natan phamlambadagi tapna hogaduna seliba dress adu khajik samsilaga hairaglami. Yare. Wari se swai da loisilase. Ngasidi clubbing chaluse. Yumda sum laymandana ay boring churi. Raiden su table mathagda layriba magi phone adu makhuna lamna hairaglami. Nangdi nayum honge na supautai. Kamay tawin na. Natan nokmi kumlaglami. Itom da layba do boring churi na ay kanapam thibanida. Club manungdani mamanaba makhoi ahumdodi dance floor da jangkhiduna mana thopa lainakre. Rohiti madugi mutu sengna leite. Simpal da halani haibasiki wakhalda masadu charangnaba laitadabum tawi. Ihai hainingba pokte. Bar layribadugi mangoina table ama reserve tawraga phamlambani makhoi maridu. Hojikti Rohit matamda ngai hore phamhoriba haibabu. Rohit na sofa da phamlaga makhu khuningani na table da sauraga. Kucha taraduna cross dona ungduna phamnaga layringai tanja aduda karomdagino khangde Rohit kinakalda nupi ama sofa duda phamtharai aduga Rohit ki lengjumda magi makhutuna thamlaga
ꯇꯞꯅ ꯌꯥꯝꯅ ꯀꯟꯁꯔꯟ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ. What's wrong, Rohit? Nang kaidaurage hairo? ꯔꯣꯍꯤꯠꯇꯨ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯈꯪꯂꯛ-ꯂꯥꯛꯍꯟꯕꯅꯤ. ꯔꯣꯍꯤꯠ ꯃꯥꯒꯤ ꯅꯥꯀꯜꯗ ꯐꯠ ꯌꯦꯡꯊꯣꯔꯛꯏ. ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯍꯦꯟꯊꯣꯏꯕꯤꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩꯔꯝꯂꯤꯕ ꯑꯗꯨ. ꯔꯣꯍꯤꯠ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯊꯝꯂꯤꯕꯤ ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯌꯥꯝꯅ ꯍꯩꯅꯤꯡꯗꯅ ꯃꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯐꯠ ꯂꯧꯊꯣꯛꯂꯒ, Nangdi kamaina sida phamamiba? ꯑꯩꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯥꯛꯄꯅꯤ. ꯅꯪꯅ ꯃꯪꯂꯒ ꯂꯩꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣꯅ ꯁꯨꯝ ꯆꯪꯉꯝꯕꯅꯤ. Ei kaisu tawde. ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠꯇꯨ ꯐꯝꯅ ꯐꯝꯅ ꯍꯦꯟꯊꯣꯏꯕꯤꯗꯒꯤ ꯈꯖꯤꯛ ꯆꯠꯊꯣꯛꯈꯤ. ꯍꯦꯟꯊꯣꯏꯕꯤ ꯅꯣꯛꯃꯤ ꯇꯧꯅ ꯅꯨꯡꯁꯤꯅ ꯔꯣꯍꯤꯠꯇ ꯌꯦꯡꯉꯤ. ꯑꯗꯨꯒ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯔꯣꯍꯤꯠꯀꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨ ꯍꯦꯟꯊꯣꯏꯕꯤꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯔꯣꯍꯤꯠꯀꯤ ꯃꯈꯨꯠꯇꯨ ꯌꯥꯝꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ. Rohit, you don't look fine. ꯔꯣꯍꯤꯠ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯅ ꯍꯦꯟꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯒ, Imalonda dum ngango. Ai English haite se nang khangi natro. ꯔꯣꯍꯤꯠ, ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯤ. ꯅꯪꯅ ꯑꯦꯝ.ꯑꯦ. ꯍꯦꯛ ꯂꯣꯏꯕꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ. ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯅꯪ ꯌꯥꯎꯗꯅ ꯑꯩ ꯂꯩꯕ ꯉꯝꯒꯗꯕ ꯃꯥꯟꯗꯤꯌꯦ ꯔꯣꯍꯤꯠ. ꯔꯣꯍꯤꯠ ꯃꯤꯀꯨꯞ ꯈꯔ ꯍꯦꯟꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯤꯠꯂꯨꯗ ꯊꯦꯡꯗꯨꯅ ꯊꯝꯂꯤꯕ ꯄꯤꯔꯥꯡꯗꯨ ꯎꯔꯒ ꯔꯣꯍꯤꯠ ꯆꯤꯟꯕꯥꯜ ꯅꯥꯝꯃ ꯈꯖꯤꯛ ꯆꯤꯡꯈꯠꯂꯞ ꯇꯧꯏ. Kaigino, aina nang luhongdoise. ꯍꯦꯟꯊꯣꯏꯕꯤ ꯔꯣꯍꯤꯠꯇ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯒꯤ. Aina nang sungnung nungsidrasu adum luhongdoira haise. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯊꯣꯏꯕꯤꯅ ꯄꯥꯏꯁꯤꯜꯂꯤꯕ ꯃꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨ ꯐꯠ ꯁꯠꯇꯣꯛꯏ. ꯍꯦꯟꯊꯣꯏꯕꯤ ꯍꯟꯗꯛꯇꯤ ꯄꯤꯔꯥꯡꯗꯨ ꯊꯤꯡꯗꯨꯅ ꯊꯝꯕ ꯉꯝꯗ꯭ꯔꯦ. ꯃꯃꯤꯠ ꯑꯃꯨꯛꯇꯪ ꯀꯨꯞꯇꯨꯅ ꯄꯤꯔꯥꯡ ꯃꯥꯕꯨ ꯃꯅꯤꯡ ꯇꯝꯍꯜꯂꯤ. ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯗꯕ꯭ꯔꯣ ꯔꯣꯍꯤꯠ? ꯔꯣꯍꯤꯠꯇꯨ ꯏꯇꯤꯡ ꯇꯤꯡꯅ ꯌꯥꯝꯅ ꯌꯥꯡꯅ ꯈꯨꯝꯗꯣꯔꯛꯏ. Nungside, ai nangbu nungsiba ngamde. ꯑꯗꯨꯗꯤ ꯅꯪꯅ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗ ꯎꯠꯄ ꯅꯨꯡꯁꯤꯕ ꯃꯥꯟꯕ ꯃꯇꯧꯗꯨꯅ ꯀꯔꯤ? Adudi nangna natomta wakal pangsa sagatjabani. Ai nangonda nungsiba manba mataw amta utkide. ꯍꯦꯟꯊꯣꯏꯕꯤ ꯃꯃꯤꯠ ꯇꯝꯅ ꯎꯏꯁꯤꯟꯗꯨꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯝꯃꯤ. ꯃꯁꯥꯗꯨ ꯏꯐꯨꯟ ꯐꯨꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯕꯅꯤ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯀꯔꯝ ꯆꯥꯎꯕꯤ ꯑꯣꯏꯔꯨꯔꯦ ꯃꯥꯗꯤ. ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯔꯣꯍꯤꯠꯀꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯨꯗꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯈꯪꯂꯛꯂꯦ. ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯏꯍꯨꯜ ꯑꯁꯤ ꯊꯃꯣꯏ ꯑꯅꯤꯅ ꯐꯥꯎꯅꯔꯕ ꯃꯇꯝꯗꯇ ꯍꯔꯥꯎꯕꯅꯤ. ꯊꯃꯣꯏ ꯑꯃꯈꯛꯅ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯑꯗꯨꯗꯤ ꯀꯥꯟꯅꯗ꯭ꯔꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯃꯥ ꯍꯧꯖꯤꯛꯇꯤ ꯈꯪꯂꯛꯂꯦ. ꯍꯦꯟꯊꯣꯏꯕꯤ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯔꯣꯍꯤꯠꯇ ꯄꯤꯔꯣꯏꯅꯅ ꯌꯦꯡꯉꯤ. ꯍꯣꯏ, ꯑꯩ ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦ. ꯔꯣꯍꯤꯠ ꯃꯥꯒꯤ ꯃꯥꯡꯗ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯗ꯭ꯔꯤꯡꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯈꯨꯝꯂꯛꯂꯝꯃꯤ. Hojikti khangabanina aigi nakda pichakro. ꯍꯦꯟꯊꯣꯏꯕꯤ ꯃꯤꯀꯨꯞ ꯈꯔ ꯔꯣꯍꯤꯠꯇ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯞꯅ ꯁꯣꯐꯥꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯔꯣꯍꯤꯠꯁꯨ ꯃꯇꯣꯝꯇ ꯑꯃꯨꯛ ꯃꯪꯗꯨꯅ ꯐꯝꯍꯧꯔꯤ. ꯃꯃꯤꯠꯇꯨꯅ ꯇꯔꯪ ꯑꯃꯗ ꯑꯌꯦꯡꯕ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ. ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯔꯣꯍꯤꯠꯀꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯈꯤꯡꯂꯛꯂꯝꯃꯤ. ꯔꯣꯍꯤꯠ ꯁꯣꯔ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ ꯐꯣꯟꯗꯨ ꯂꯥꯝꯗꯨꯅ ꯂꯧꯔꯒ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯉꯤ. ꯑꯟꯅꯣꯟ ꯅꯝꯕꯔꯅꯤ ꯀꯣꯜ ꯇꯧꯔꯛꯂꯤꯕꯗꯨ. ꯔꯣꯍꯤꯠ ꯀꯣꯜ ꯑꯗꯨ ꯔꯤꯖꯦꯛ ꯇꯧꯏ. ꯃꯤꯀꯨꯞ ꯐꯥꯗꯦ ꯑꯃꯨꯛꯁꯨ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔꯗꯨꯗꯒꯤ ꯀꯣꯜ ꯇꯧꯔꯛꯏ. ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯔꯣꯍꯤꯠꯅ ꯔꯤꯖꯦꯛ ꯇꯧꯏ. ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯔꯣꯍꯤꯠꯁꯨ ꯀꯣꯜ ꯑꯗꯨ ꯐꯠ ꯔꯤꯁꯤꯞ ꯇꯧꯔꯒ ꯅꯥꯀꯣꯡꯗ ꯊꯝꯃꯤ. ꯋꯥꯍꯩ ꯑꯃ ꯐꯥꯎꯕꯗꯤ ꯍꯥꯏꯗꯦ. ꯑꯁꯨꯝ ꯅꯥꯀꯜꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯈꯔ ꯁꯤꯔꯤꯌꯁ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯔꯣꯍꯤꯠ, ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ? ꯀꯀꯥ ꯂꯨꯈꯣꯏꯅ ꯅꯪ ꯊꯤꯕꯗ ꯂꯋꯥꯏ ꯁꯥꯠꯂꯦ. ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯐꯣꯟꯗꯨꯗ ꯉꯥꯡꯂꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯋꯥ ꯈꯨꯉꯥꯡꯗꯨꯗ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛꯇꯨ ꯑꯕꯦꯊꯣꯏꯅꯤ ꯍꯥꯏꯕ ꯔꯣꯍꯤꯠꯅ ꯈꯪꯂꯦ. ꯉꯁꯥꯏꯗꯒꯤ ꯃꯨꯠ ꯑꯣꯐ ꯇꯧꯔꯝꯕ ꯅꯨꯄꯥꯗꯨ ꯍꯧꯖꯤꯛꯇꯗ ꯕꯤꯠ ꯌꯥꯝꯅ ꯂꯩꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯛꯏ. ꯃꯁꯥ ꯈꯪꯗ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ. Ai lage. ꯑꯗꯨ ꯅꯪꯗꯣ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯅꯤ? ꯔꯣꯍꯤꯠ ꯃꯁꯥ ꯄꯣꯝꯕ ꯁꯣꯐꯥꯒꯤ ꯍꯦꯗ꯭ꯔꯦꯁꯇꯨꯗ ꯉꯥꯊꯩ. ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯗꯨꯁꯨ ꯍꯦꯗ꯭ꯔꯦꯁꯇꯨꯗ ꯐꯟꯗꯣꯛꯂꯒ ꯇꯥꯔꯦ. Nangna khangba yadaba mafamda layi. ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯨꯗꯅ. ꯁꯣꯝꯗ ꯅꯪ ꯍꯜꯂꯛꯇ꯭ꯔꯦꯅ ꯃꯤ ꯑꯃꯇ ꯂꯩꯕ ꯌꯥꯅꯗ꯭ꯔꯦ. ꯔꯣꯍꯤꯠ ꯅꯣꯛꯂꯒ, Kaigino haibani. Nangna dugi amna ahiyaba sarise. Nangi dugi mawongduna aingonda kaigani yam khalali. Lam helaroi maram mo'ogena khanbasa hekti yarakteba. ꯑꯕꯦꯊꯣꯏꯗꯨ ꯁꯧ ꯇꯧꯅ, ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ. ꯅꯪꯅ ꯂꯝ ꯍꯦꯟꯖꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯕꯤꯔꯅꯨ.
ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯤ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤ ꯉꯁꯤ ꯀꯩꯒꯤ ꯁꯥꯎꯔꯤꯅꯣꯅꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎꯁꯦ ꯑꯩ ꯂꯣꯏ ꯐꯨꯗꯒꯦ ꯇꯥꯅꯤꯡꯗꯦ ꯀꯀꯥ ꯂꯨꯈꯣꯏꯅꯅꯦ ꯁꯣꯝꯗ ꯋꯥ ꯊꯣꯛꯑꯕꯅꯤ ꯔꯣꯍꯤꯠꯇꯨ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ ꯍꯣꯏꯍꯦ ꯑꯩ ꯂꯥꯛꯀꯅꯤ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯣ ꯍꯥꯏꯌꯨ ꯑꯕꯦꯊꯣꯏ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯔꯣꯍꯤꯠꯁꯨ ꯇꯨꯃꯤꯟꯅ ꯂꯩ ꯐꯣꯟꯗꯤ ꯊꯝꯅꯕ ꯅꯠꯇ꯭ꯔꯤ ꯁꯦꯀꯦꯟꯁ ꯈꯔꯒꯤ ꯃꯇꯨꯡ ꯑꯕꯦꯊꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯔꯣꯍꯤꯠꯁꯨ ꯈꯣꯟꯖꯦꯜ ꯇꯞꯅ ꯅꯥꯁꯣꯜ ꯄꯤꯛꯅ ꯈꯨꯝꯂꯛꯂꯝꯃꯤ ꯅꯪ ꯑꯁꯦꯡꯕꯒꯤ ꯁꯤꯝꯄꯥꯜꯗ ꯍꯜꯂꯗꯣꯏꯔꯥ ꯔꯣꯍꯤꯠ ꯇꯨꯃꯤꯟꯅ ꯂꯩ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯑꯕꯦꯊꯣꯏ ꯈꯪꯍꯟꯗꯕꯤ ꯆꯠꯀꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯕꯦꯊꯣꯏꯅꯗꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯗꯨꯅ ꯂꯩꯔꯝꯂꯦ ꯔꯣꯍꯤꯠꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯑꯕꯦꯊꯣꯏꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯂꯝꯃꯤ ꯅꯪ ꯆꯠꯂꯗꯣꯏꯔꯥ ꯍꯥꯏꯕ ꯔꯣꯍꯤꯠ ꯑꯩ ꯆꯠꯂꯒꯦ ꯑꯕꯦꯊꯣꯏ ꯃꯐꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯦꯡꯅꯅꯤ ꯈꯜꯂꯨꯗꯕꯅ ꯑꯩꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯍꯜꯂꯨꯔꯦ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯊꯋꯥꯏ ꯂꯩꯔꯝꯒꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇꯨꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯌꯥꯕꯅꯤ ꯐꯖꯅ ꯆꯠꯂꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ ꯑꯗꯨ ꯈꯛꯇꯔꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯕꯨ ꯅꯪꯒꯤ ꯀꯅꯥ ꯑꯣꯏꯗꯅ ꯅꯪꯉꯣꯟꯗ ꯀꯩꯀꯩ ꯍꯥꯏꯔꯨꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯑꯃꯗꯤ ꯅꯪꯅ ꯍꯥꯏꯍꯟꯅꯤꯡꯉꯤ ꯁꯣꯝꯗ ꯑꯕꯦꯊꯣꯏꯗꯤ ꯃꯄꯤꯗꯨ ꯊꯤꯡꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ ꯔꯣꯍꯤꯠꯀꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯔꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯊꯃꯣꯏꯗ ꯇꯥꯅ ꯌꯨꯡꯕꯒꯨꯝ ꯊꯣꯛꯂꯤ ꯀꯞꯅꯤꯡꯕꯗꯨ ꯀꯟꯅ ꯈꯪꯖꯤꯜꯂꯤ ꯑꯕꯦꯊꯣꯏꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯑꯗꯨꯗ ꯔꯣꯍꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯊꯝꯃꯣ ꯌꯥꯔꯦ ꯑꯩ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠꯅ ꯀꯣꯜ ꯑꯗꯨ ꯐꯠꯀꯛꯈꯤ ꯑꯕꯦꯊꯣꯏꯒꯤ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯤ ꯔꯣꯍꯤꯠꯇꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯕꯥꯔꯗꯨꯗꯒꯤ ꯃꯇꯣꯝꯇ ꯊꯣꯛꯂꯛꯂꯤ ꯁꯣꯝꯗꯁꯨ ꯑꯕꯦꯊꯣꯏꯗꯨ ꯃꯥꯒꯤ ꯐꯃꯨꯡ ꯃꯆꯤꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯇꯨꯃꯤꯟ ꯐꯝꯃꯤ ꯐꯣꯟꯗꯨꯁꯨ ꯃꯥꯒꯤ ꯅꯥꯀꯜꯗ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯔꯣꯍꯤꯠꯀꯤ ꯅꯨꯡꯁꯤꯕꯗ ꯂꯨꯞꯂꯕꯅꯤ ꯃꯥꯗꯤ ꯀꯨꯏꯔꯒ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯄ ꯃꯇꯧ ꯑꯗꯨꯅ ꯊꯃꯣꯏꯕꯨꯗꯤ ꯀꯥꯏꯍꯧꯔꯝꯂꯒ ꯉꯁꯤꯅ ꯑꯃꯨꯛ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯕꯅꯤ ꯔꯣꯍꯤꯠ ꯃꯥꯅ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯝꯂꯒ ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯤꯉꯩ ꯂꯃꯈꯥꯡꯗꯒꯤ ꯆꯠꯈꯤꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯕꯦꯊꯣꯏ ꯃꯥꯅ ꯍꯥꯟꯅꯅ ꯔꯣꯍꯤꯠꯇꯒꯤ ꯂꯥꯞꯊꯣꯛꯂꯝꯒꯗꯕꯅꯤ ꯑꯕꯦꯊꯣꯏ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯔꯣꯍꯤꯠꯀꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗ ꯔꯣꯍꯤꯠ ꯃꯥꯕꯨ ꯆꯠꯈꯤꯅꯣ ꯍꯥꯏꯅ ꯈꯥꯝꯕꯁꯨ ꯉꯝꯗꯦ ꯁꯦꯔꯤꯌꯁ ꯇꯥꯗꯕ ꯐꯥꯒꯤ ꯇꯧꯒꯟꯕ ꯅꯨꯡꯁꯤꯕꯗ ꯍꯛꯆꯤꯟꯅ ꯂꯧꯗꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯕꯦꯊꯣꯏ ꯃꯥꯕꯨ ꯊꯧꯅꯥ ꯂꯩꯇꯕꯤ ꯑꯁꯣꯟꯕꯤ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯕꯅꯤ ꯑꯕꯦꯊꯣꯏ ꯃꯃꯤꯠ ꯇꯝꯅ ꯎꯏꯁꯤꯟꯗꯨꯅ ꯃꯇꯣꯝꯇ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯑꯩꯁꯦ ꯂꯝꯂꯥꯟꯕꯤ ꯅꯠꯇ꯭ꯔꯣ ꯂꯝꯂꯥꯟꯕꯤ ꯍꯥꯏꯅ ꯀꯔꯤ ꯏꯇꯤꯛ ꯏꯄꯥ ꯂꯩꯗꯅ ꯅꯪꯕꯨ ꯆꯠꯈꯤꯅꯣ ꯍꯥꯏꯅ ꯑꯩꯅ ꯈꯥꯝꯂꯗꯣꯏꯅꯣ ꯅꯣꯡꯗꯣꯜꯊꯛꯀꯤ ꯊꯥꯖ ꯅꯪꯕꯨ ꯅꯣꯡꯌꯤꯟ ꯑꯩꯅ ꯈꯧꯔꯥꯡꯕ ꯄꯣꯛꯂꯕꯁꯨ ꯑꯩꯒꯤ ꯑꯣꯏꯕꯗꯤ ꯐꯪꯉꯣꯏ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯎꯔꯦ ꯈꯪꯅ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯨꯔꯦ ꯂꯝꯈꯦꯠ ꯂꯝꯍꯩꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯌꯥꯝꯅ ꯗꯟꯗꯤ ꯄꯤꯕꯤꯒꯗ꯭ꯔꯥ ꯊꯥꯛ ꯅꯦꯝꯕꯤ ꯑꯩꯅ ꯑꯋꯥꯡꯕꯗ ꯂꯩꯕ ꯅꯪꯕꯨ ꯑꯩꯅ ꯃꯤꯇꯥꯔꯨꯔꯦ ꯅꯪꯒꯤ ꯌꯨꯝꯗ ꯊꯥꯡꯖꯗꯨꯅ ꯂꯩꯕꯤ ꯇꯥꯡꯖꯕꯤꯅꯤ ꯑꯩꯗꯤ ꯇꯥꯡꯖꯕꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯎꯔꯤ ꯑꯣꯏꯅ ꯌꯦꯛꯀꯦ ꯈꯜꯂꯨꯔꯦ ꯑꯕꯦꯊꯣꯏꯅ ꯑꯗꯨ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯈꯣꯜ ꯑꯗꯨꯅ ꯑꯕꯦꯊꯣꯏꯗꯨ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯄꯨꯔꯛꯂꯤ ꯑꯕꯦꯊꯣꯏꯁꯨ ꯃꯥꯒꯤ ꯐꯣꯟꯗꯨ ꯇꯥꯞ ꯂꯥꯝꯗꯨꯅ ꯂꯧꯏ ꯑꯗꯨꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯥꯔꯗꯒꯤ ꯌꯦꯡꯕꯗ ꯔꯣꯍꯤꯠꯀꯤ ꯅꯝꯕꯔ ꯃꯥꯅ ꯍꯧꯖꯤꯛ ꯋꯥꯏꯗ ꯀꯣꯜ ꯇꯧꯈꯤꯕ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯃꯦꯁꯦꯖ ꯑꯣꯏꯔꯝꯃꯤ ꯃꯈꯨꯠ ꯑꯣꯏꯌꯦ ꯆꯪꯅ ꯐꯣꯟ ꯑꯗꯨ ꯂꯣꯛꯈꯥꯡꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯋꯥꯆꯞꯇ ꯆꯪꯗꯨꯅ ꯔꯣꯍꯤꯠꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯏ ꯑꯩ ꯌꯧꯔꯛꯑꯦ 20 ꯃꯤꯅꯠꯁꯃꯨꯛ ꯉꯥꯏꯔꯝꯃꯣ ꯑꯗꯨꯒ ꯅꯪꯁꯨ ꯇꯨꯝꯃꯝꯈꯤꯅꯨ ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯈꯜꯂꯝꯂꯕ ꯅꯪꯒꯤ ꯔꯨꯝꯗ ꯆꯪꯉꯛꯄ ꯉꯝꯗ꯭ꯔꯕ ꯑꯩ ꯔꯣꯍꯤꯠ ꯅꯠꯇ꯭ꯔꯦ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯃꯕꯨꯡꯅꯤ ꯅꯨꯡꯁꯤꯕꯒ ꯔꯣꯍꯤꯠꯀꯤ ꯑꯗꯨꯛ ꯅꯨꯄꯥ ꯊꯣꯛꯄ ꯋꯥꯍꯩꯗꯨꯒ ꯑꯅꯤꯗꯨ ꯄꯥꯁꯟꯅꯈꯤꯗꯨꯅ ꯑꯕꯦꯊꯣꯏꯗꯨ ꯍꯟꯗꯛꯇꯤ ꯃꯦꯁꯦꯖꯇꯨ ꯄꯥꯅ ꯊꯪꯉꯩ ꯁꯦꯡꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯤ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯗꯅꯤ ꯑꯩꯅ ꯂꯝꯀꯦꯠ ꯂꯝꯍꯩꯕꯤ ꯍꯥꯏꯕ ꯏꯟꯗꯕꯤ ꯂꯝꯍꯦꯟꯕꯤ ꯑꯣꯏꯔꯤꯁꯦ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦꯁꯨ ꯍꯥꯏꯔꯒ ꯀꯩꯒꯤ ꯑꯃꯨꯛ ꯀꯥꯏꯍꯧꯕꯤꯔꯤꯅꯣ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯇꯝꯂꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯅꯧꯅ ꯅꯪꯅ ꯑꯩꯕꯨ ꯂꯝꯍꯦꯟꯕꯤ ꯑꯣꯏꯍꯟꯗꯧꯔꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅꯤꯡꯗꯤꯌꯦ ꯀꯞꯅ ꯐꯣꯟꯗꯣ ꯑꯃꯨꯛ ꯃꯥꯒꯤ ꯐꯃꯨꯡ ꯃꯌꯥꯏꯗ ꯂꯥꯛꯇꯅ ꯂꯪꯁꯤꯟꯈꯤ ꯑꯗꯨꯒ ꯃꯥꯁꯨ
Makhong anidu phamungda thangatuna mamaiduna khuruda upsinduna hiki kapi. Thembina bakana leite khanglakpa mikuptana amuka hena mabungni nungsirakbani. Numidangi pung 8 makhai muktarakpa dwaidani. Avethoi magi roomda asum ungduna famli. Thawaina Rohit ngaibusu nate. Aduga amuk Rohit ngaibagumsu tawri magi matawdu. Tanjaduda magi phone du call lakpagi ringking laklami. Avethoi sa phone du lamduna lawaraga screen de yengi. Rohit ki number dagini call tawrakliba adu. Avethoi ngahakti khanjanai call du paisira paigumsira haina. Asumna tawringai miss call takre. Second fade. Amusu call du tawraklami. Handakti Avethoi call du receive tawraga nakongda thami. Kaplubagi isi seba khonjelda Avethoi na hairaklami. Tai. Nang kadai da lege. Aigi room da lei. Kaigino. Terrace da karo. Avethoi kharaga thawai nungai jikandoda Rohit ki yamna demanding oiba matawadoda perum tawraga hairaklami. Kaigino. Aingonda muk chaibiga hairo. Rohit noklaga. Yam ngamina nangde. Aibu karam kanda nangonda chaibi yaukrage. Kaigino ba nangna yam imoga daramise. Ai tumningi. Tumdabagini. Adu oiragana nangi room doin changedana. Avethoi kamna kapna iso khajik langlaga. Kaino haibani nang ningundi pamise. Rohit noklaga. Hoi kaisu pamjadiye. Terrace da karo haiba. 5 minutes ki manung da karaktradi aina tawudi yawna. Ngamroi. Aibu nangi minairo. Asi haiduna koldu nakongdagi fachatoi. Rohina somna kaldagi hairakliba dusu Avethoi nasolpikna tahawi. Pare ai kumagi ngarmo. Avethoi koldu fatkaklaga phamungda kalap thamki. Aduga masu phamungdudagi haugatuna phamangduda leplaga wakhal tawi seconds kharadi. Rohit ki magundu ma fasana khanglabani. Mana haiba pota yahaudaba taragadi hekta urau tharau tarakadawriba midani. Wadu hena maka phonglaga imungdi mi makhai loina khangnadringai lona Rohit ki manakta chalubana hena pharani khanna Avethoi su magi roomdagi prabhab thorakli. Aduga terrace lomda laklami. Avethoi na terrace ki thongdu hek hangbaga Rohit na terrace garden gi swing sama leiribaduda phamlaga phone namduna leiribadu ure. Rohit ta muktang sugalap tawna paina yenglamlaga Rohit ki manak jangsilai. Aduga nupadugi nakalda leptuna saw tawna hairaklami. Kaigino nangnai kaurise. Rohit su fat yengkhatli. Avethoi ki saw basaktamduda nokmi tawna phone du jeans ki pocket duda hapjinki. Aduga swings ki magi ahangba nakalduda makhuna pop thaduna hairaklami. Sida pamo aduga haigi. Adum hairo yare. Nang thok mok yam tawi. Hanamta gyan tana famsilaw kaidawrage nupi macha nangbo. Asi haiduna Rohit magi makhut yetuna Avethoi gi oigi khudangdu tamna paiduna Avethoi bo swings aduda magi nakal famthahali. Avethoi su phana yaningdaba mata udlabasu Rohit sawbadi mangamde. Aduna Rohit na tawba khuding loini yabani. Avethoi su swings tu de hek phambaga magi makhuta pairakliba Rohit ki makhutu fatkan thatuna hairaklami. Pairakanonta. Rohit to Avethoi romda masa khajik leisili. Yamna thazadana nofe tawduna lei. Asawbagi thawai nungaitabagi mami amata tade magi maithongduda. Avethoi gi mataw khudingdu sengna mangondadi yengba yamna nungai boina thokre. Kaigino me nangna dom paithoga leirisibo. Nasakado loin thisin badarina. Avethoi Rohita machindu paithoklaga mamaidu mamangda mon thoki. Kaino nangna haini haido sasairo ai tumningbana loirabani. Aina haigadaru wase munadida. Aduga wakal muna khalaga pakhum sipiro. Avethoi du Rohita fadamuk yengi. Aduga khara tapthana hairaklami. Kaino hairo. Rohitu Avethoi gi mit ani duda direct atamna na yenglaga yamna serious taba khonjalda hairaklami. Aina chakraga nanglam hendoiro. Avethoi ngachanana. Aibu lamyam hendro. Rohit hende haibagom makoktu fatfat hairaklami. Hende maram yamoy. Aina halakpa matamdasu sumaina maramada moga leiramo. Nangi achapot mayam ama leiraktoyne aina. Achapot ilairaktrasu yai ai chaningde. Adudi nangi kai leiro haino.
ꯑꯕꯦꯊꯣꯏ ꯔꯣꯍꯤꯠꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯏꯇꯞ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯁꯨ ꯃꯔꯝ ꯌꯥꯝ ꯃꯣꯛꯎꯀꯣ ꯔꯣꯍꯤꯠ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯄꯥꯁ ꯇꯧꯔꯒ ꯅꯪ ꯑꯃꯨꯛ ꯊꯣꯛꯂꯛꯎꯀꯣ ꯔꯣꯍꯤꯠꯁꯨ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯛꯂꯒ ꯈꯖꯤꯛ ꯅꯣꯡꯈꯠꯂꯞ ꯇꯧꯅ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯒ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯅ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯣ ꯑꯕꯦꯊꯣꯏ ꯑꯕꯦꯊꯣꯏ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯅꯣꯟꯊꯈꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯔꯣꯍꯤꯠ ꯅꯪꯒ ꯑꯩꯒꯗꯤ ꯃꯤꯇꯣꯞꯅꯤ ꯃꯔꯤ ꯑꯃꯠꯇꯁꯨ ꯂꯩꯅꯗꯦ ꯑꯩꯕꯨ ꯅꯪꯒꯤ ꯀꯅꯥ ꯑꯣꯏꯗꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯈꯤꯗꯣꯏꯅꯣ ꯔꯣꯍꯤꯠ ꯑꯕꯦꯊꯣꯏꯔꯣꯝꯗ ꯃꯃꯥꯏꯗꯨ ꯐꯗꯣꯟ ꯁꯤꯜꯂꯤ ꯅꯪꯗꯤ ꯑꯩꯒꯤ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤ ꯑꯕꯦꯊꯣꯏꯅ ꯔꯣꯍꯤꯠꯇ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯡꯖꯕꯤ ꯎꯔꯤ ꯑꯩꯗꯤ ꯅꯐꯝꯗ ꯇꯥꯡꯖꯕꯤ ꯎꯔꯤꯅꯤ ꯎꯔꯤ ꯑꯩꯅ ꯅꯐꯝꯗ ꯌꯦꯠꯄꯅꯤ ꯅꯈꯣꯏ ꯏꯃꯨꯡꯗ ꯌꯦꯠꯄꯅꯤ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯈꯤꯗꯨꯅ ꯂꯩꯃꯩꯊꯛꯇ ꯀꯦꯟꯈꯤꯕꯗ ꯄꯥꯃꯦꯜ ꯎꯖꯥꯎ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯈꯣꯏꯅ ꯑꯩꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯔꯣꯍꯤꯠꯁꯨ ꯃꯤꯀꯨꯞ ꯈꯔ ꯑꯕꯦꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯡ ꯐꯥꯎꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯅꯤ ꯔꯣꯍꯤꯠ ꯏꯇꯞ ꯇꯞꯅ ꯂꯩꯃꯥꯏꯗ ꯃꯆꯨꯏ ꯇꯥꯅ ꯀꯦꯜꯂꯤꯕꯤ ꯎꯔꯤꯔꯩ ꯑꯗꯨꯕꯨ ꯈꯨꯝꯒꯠꯂꯒ ꯅꯥꯆꯣꯝ ꯑꯣꯏꯅ ꯁꯦꯝꯒꯦ ꯈꯟꯕ ꯃꯤꯁꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯕꯦꯊꯣꯏ ꯃꯄꯤ ꯏꯔꯥ ꯊꯥꯡꯕ ꯍꯧꯔꯛꯂꯤ ꯃꯄꯨꯛꯅꯤꯡ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯂꯤ ꯆꯍꯤ 2 ꯃꯈꯥꯏ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯣꯏꯗꯕ ꯔꯣꯍꯤꯠꯇ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯤꯁꯛꯇꯨꯅꯗꯤ ꯑꯩꯅ ꯄꯥꯝꯕꯅꯤ ꯑꯩꯅ ꯇꯥꯡꯖꯕꯤ ꯑꯣꯏꯅ ꯂꯩꯔꯨꯕ ꯃꯐꯝꯗꯨꯗ ꯑꯩꯒꯤ ꯆꯪꯖꯐꯝ ꯄꯤꯔꯛꯄ ꯃꯍꯥꯛꯇꯨꯕꯨ ꯑꯩꯅ ꯈꯣꯏꯗꯥꯔꯨꯔꯦ ꯔꯣꯍꯤꯠ ꯔꯣꯍꯤꯠꯇꯨ ꯈꯪꯅꯤꯡꯅ ꯍꯪꯂꯛꯂꯝꯃꯤ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯑꯕꯦꯊꯣꯏ ꯀꯞꯅꯣꯛ ꯇꯧꯔꯒ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯪꯗꯣ ꯁꯨꯝ ꯍꯪꯉꯒ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯌꯥꯝ ꯄꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯔꯣꯍꯤꯠꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯔꯧ ꯂꯩꯅ ꯑꯕꯦꯊꯣꯏꯗ ꯌꯦꯡꯉꯤ ꯑꯕꯦꯊꯣꯏ ꯃꯥꯕꯨ ꯐꯪꯅꯕꯒꯤꯗꯃꯛ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯥꯒꯤ ꯃꯄꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯣꯏꯔꯕꯁꯨ ꯑꯕꯦꯊꯣꯏꯅ ꯂꯝꯍꯥꯡꯗ ꯁꯥꯠꯄꯤ ꯑꯣꯏꯒꯅꯤ ꯔꯣꯍꯤꯠ ꯃꯥꯗꯤ ꯂꯩꯔꯥꯡꯗꯨꯗ ꯉꯥꯎꯖꯕ ꯈꯣꯏꯃꯨ ꯑꯣꯏꯔꯕꯁꯨ ꯑꯕꯦꯊꯣꯏ ꯃꯥꯅ ꯑꯇꯣꯞꯄꯗ ꯁꯩꯗꯥꯡꯕꯤ ꯑꯣꯏꯒꯅꯤ ꯔꯣꯍꯤꯠ ꯃꯥꯅꯗꯤ ꯑꯕꯦꯊꯣꯏꯒꯤ ꯁꯩꯗꯥꯡꯐꯝ ꯑꯣꯏꯔꯕꯁꯨ ꯑꯕꯦꯊꯣꯏꯅ ꯎꯄꯥꯜꯗ ꯌꯦꯠꯄꯤ ꯎꯔꯤꯔꯩ ꯑꯣꯏꯒꯅꯤ ꯔꯣꯍꯤꯠ ꯃꯥꯅꯗꯤ ꯑꯕꯦꯊꯣꯏꯒꯤ ꯇꯝꯖꯐꯝ ꯄꯥꯃꯦꯜ ꯎꯖꯥꯎ ꯑꯣꯏꯅ ꯎꯔꯤꯔꯩ ꯃꯥꯕꯨ ꯌꯦꯠꯂꯤ ꯍꯥꯏꯅ ꯆꯩꯔꯕꯁꯨ ꯁꯩꯗꯥꯡꯉꯤ ꯍꯥꯏꯅ ꯉꯥꯡꯂꯕꯁꯨ ꯇꯥꯡꯖꯩ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯕꯁꯨ ꯑꯣꯏꯒꯅꯤ ꯃꯥꯗꯤ ꯔꯣꯍꯤꯠꯀꯤ ꯃꯐꯝꯗ ꯇꯥꯡꯖꯕꯤ ꯎꯔꯤ